Kuki terrorist Shingna Langka Naga Khulda Landaduna Eroi Hui Faoba Hatlamre Khul Ngakpa Shinggi Khut terrorist ama SHIRE ani SOKLE Mamang thagi tara humdoida lailon Wi-Fi Khulda Naga micham tarani pan fazin bagi manungda nupi tarani thoi thadok laga fazin hauba nupa taruk putam thina Mihata hatoklam labagi wathok oiringai gi chairakta ngasi ayu pung nipan ga minute nimfurom tarakpada Kangpopi district ke leimakhong PS tagi awang nongchupta kilometer nimfu manga rom lapna laiva Langka hairaga sukhangnaba 10-year Luwang Naga Khulda KNFP amasung KNFA gi terrorist samaromna khusamnaduna akanba attack tawraktuna khul asigi lausang ama mai thadokre amasung Eroi amaga hui amaga Faoba nongmaina kaptuna hatoklamle masing yamlaba Kuki terrorist Shingna khul asida akanba attack chatharakpadagi khul ngakliba Naga village guard Shinggi akanba maungda khut thoknabada KNFP gi kadar ama SHIRE atopa anina nongmai maruna panduna sokre hairi Laikhidraba KNFP gi kadar adugi maming Jangam Romeo Kawi Tamelong district ki Makui Naga Khulga Thangnana laiva New Thengjang Kuki Khuldagini mahaki thabak amasung lengjum mayaida nongmai maru ahum lom panbadagi sibani haidi thaudok asida nongmai maru na panduna soklaba mioi ani gi chapchaba maming matha phangba ngamkhide ngasigi attack asi khul asigi khunja singna labukta thabak sunaringai khanghaudana Kuki terrorist sing asina umang fauduna changsillaklaga chatharakhibani attack asida khul asibu ngakliba Naga village guard singna khut handuna chapchana mayong nakhi hairi Kuki terrorist sing asina khul asigi Khunja singbo aso apal yawhalamba ngamdrabasu khul asigi Eroi amaga hui amagadi nongmaina kaptuna hatoklamle hairi thaudok thokphamda leimakhong amasung Gamnom sapamena PS ki personal singna changsinduna yingsin kiwaga loinana case ama laukhatkre ngasigi attack asibu Langka Naga village authority gi maikaidagi akanba mawongda yaningdaba phongdorakli attack asi suda lairiba KNFP amasung su taunadaba KNFA na khusamnaduna chatharakhibani Kuki terrorist Shinggi camp ama Vilayjang Khulda lay makoibu KNFP gi home secretary Jangboy Kivgenna commander oiduna control tawrakhibani ngasigi attack ta makoina nomai khakta natana bomb su sizinaki hairaduna thawong asina khul asigi khunja singda aki tujungba pohan ki haina su phongdorakli maram asina laingakna akaknaba matamdagi manungda KNFP amasung KNFN gi mathakta investigation chathagadabani makoi asi lasan songpibung haimol amasung laloina chingba khul singda leivani haina su phongdorakli